Ngasayu Fonkiba Tuan Manipuri Sipung Sindigi Masum Tokiba Todo Tok Sindigi Maruebi Pauxing Miamna Tamzagi Anmada Sanaleva Poxi Digi Lokosaraga ZDUgi MLA Sing BJP Lakibani ZDU Digi BJP the Song Crab MLA Sing Minister Masum State President Delhi the Okre Handak Manipurgi ZDUgi MLA Mangana BJP da Punchin Kibasi Shilna Lakibani Hane ZDUgi Sip Rajiv Ranjan Lalan Singana Moral Secret. BJP the Nona Yakraba ZDU MLA Manga Ngasi Minister Nongtong Berenamus BJP Manipur Pradesh ki President Sardana Deligi Manipur Bawon Nataram Okre. Manipur gi MLA Manga BJP the Suongkibi Matang Rajiv Ranjan Hai. Manipur Handak Togli with Hawonsi BJP na CLP Roga MLA Sing Lakibani. BJP na Sataning but Hong Sing Satarabus ZDUD Matangi say English in a Kungo Humdo National Party am Oiragani. Panayam na Morale Rabami am Oirabasu, BJP Dabu, Yaukrabadi, Moral Kokpi Bigi, Masat am Uba Pangli. Masi Prime Minister Narendra Mudina, Fondo keep a corruption you Wapamadu, Mayol, Honglakpani Hanalawi. Party Sina, NDA lady, Lady Matandasu, BJP Navatam Punamakta Makogi, Mang Navata, Honadunaraki. Asiguma Makogi Patabra, Tawong Singer do Handaki, Tawdok Singers Mayek Sena Utley Hanesmana Mahataki, BJP na Maharashtra, Jharkhand, Madhya Pradesh Masum, Delhi the Su, Lengak Pine, Yamnakan Hunari, Makogi Tawong Shina, Party Sikumza English Singani Kungamarigi, Lok Sabha Mikalgi, Yamna Mipai have make Singer Takli. Makoina Bihar the Su Lengak Pine Matam Kagi Mamang Hona Dunulaki Adubu, Kaishu, Hong Hanbang Amloy Hanesu, Lalana Makatana Funduki, Patana Pangtopa Zanata del United Ki National Executive Ki Mipamda, Bihar State Minister Nitish Kumar BJP the Sungshin Kraba MLA Mangabo, Yam Latina Sakradi, Agencyna Nitish Kumar Fundorokibagi, Wapam Paladun High, National Executive Amasum. Hayang Pangtukadoriba National Council gi Mipamda Saruk Yagani Haiduna ZDU Manipur gi MLA Sing Aduna Thazaba Pirake Makoina Pirak Pathazabadugi Matungina Patana gi Airport Makoibu Oknabagi Damak MP Ama Akanana Matau Taholaga Tamki Masigi Sumatakta Makoina Lake Sananaba Hostel Singsu Thorang Toki Amasum Lak Loidaba Natragana Atopa Party the Songi Kalagadi Laksu Lak Loidaba the Lakani Hajalam Loidabani Amasum Makogi politics ki Mawong Matausi Laibak the lady lawmakers in the Matau Tamloidabani. Manipur degi ZDU Mutat Pangamle, Masang Bihar degi su ZDU RZD Masum Congress ki alliance si Mutatuna, BJP na Lenga Paigani Hana, BJP gi Lusingba, Sushil Kumar Modi na Fundokre. Wapamasi Manipur gi ZDU gi MLA Manga, BJP Morris Toxin Grabamatung no Fundokibane. Manipur gi ZDU gi MLA Manga BJP the Morris Toxin Kiba Sita Party Sigi Lusing Bus Oiribi Bihar gi Minister Nitish Kumar Yamna Angakwa Phongdokre Handakta Nauna BJP the Morris Toxin Kiba Ashida Kumaksam Zoy Kisan Mursunglur Sanate Mohammad Usabuddin Thangzam Arun Kumar Masum LM Khoktaini Handakta Pangthoki Batani to Shuba Manipur Legislative Assembly Mikaladuda Manipur Yoina Sit Humfu Lebigi Manungda BJP na Sit Kuntragnitoi Mai Paktun absolute majority Funkibani Handakta Su Arunachal Pradesh ki ZDU ki Mirep Kaya BJP da Sanction Kiduna ZDU ki Oina Asob Maithiba Manankibani Hawkipa August Kungamanga Arunachal Pradesh ki ZDU ki Amatangai Rapi MLA TC Kasosu BJP Yaukibani Isteresi oinasu ZDU gi MLA Mapan gi manungda Nipandi BJP the merge tokrabani Manipur gi oinasu ZDU gi MLA manga BJP the merge tokiba sigi matangda Nitish Kumar hai handak ZDU na NDA gi toklakpa matamadu da Manipur gi MLA taruk mak mahakpu una na baraklami mkhoi khudima ZDU da lengdana leigani haina thazaba piramkhibani adubo handak ikhang khangdana oirakliba mawong sida yamna angakpa phawi masi constitution na yaba masat amana ti haina lawi Center the Paliba BJP Lengasi Mutanaba Honavada Opposition da Lady Bukudima Amatoina Punsinab Matokai Amaromda Bihar Janata Dal United na NDA ga Kaina Kraba Matuna Manipur politics the Lakiva Ohong Bama the BJP the Yakshin Kraba Manipur Janata Dal United ki MLA Mangabus Minister Nongtum Berenamasum BJP Manipur Pradesh ki President Sardar Devina Taram Okre Janata Dal United ki MLA Manga Adubus Minister Amasum Party ki Manipur Pradesh ki President Sardar Devina Lengyan Yanun Okivani
JDU Legislature की लुसिंग थमाइबन Assembly Constituency की केस जोय किशन जिरीबम Assembly Constituency की असउद्दीन वांगखै Assembly Constituency की थांजम अरुण कुमार टिपाइमु Assembly Constituency की मुरसंग लुर सनाते चुचामपुर Assembly Constituency की MLA खौतेबु Chief Minister N Bereना तरान ओपगर लोइनना लैसरोंग खुतोल थमखि MLA मंगाना BJP द यौक्षिलक पासी की मताना Chief Minister न माके सोशल मीडिया प्लेटफॉर्म द अपलोड तौरखिबा पोस्ट अमदा हाय हौखिबसै खरासिद BJP द MLA सिंग अमसु मसक नायब मिय क्याना यौक्षिलकली मसी प्राइम मिनिस्टर नरेंद्र मोदी अमसु BJP के नेशनल प्रेसिडेंट JP नदगी लुसिंग मखादा पाइखलिबा थबक थोरम सिंग असिदा थाजबा थमदगिनी मणिपुर की JDU की MLA मंगा BJP दा यावखरब तुंगदा मखोय मंगामक BJP की नेशनल प्रेसिडेंट हराउते यामना ओकनी हाबिगी थाजबा पिरखिबले हयेंग मखोय मंगा BJP की हेड ऑफिस दा JP नदना ओकलबयै पनबे याबदे जनता दल यूनाइटेड की मणिपुर स्टेट यूनियन की प्रेसिडेंट खेत्री बिरेन पार्टी ऑफिस दा पांगथोकिबा थौरम अमदा पाउमिसिंग हंगबोंगी पकुम दा बिहार दा JDU ना NDA दगी तोखरबना मणिपुर दसु हौजिक लेंगा असिदा सटमिनरिबा सिदगी तोनबा थबक लोखत हौरे अथुबदा पार्टी की MLA अमसुम नेशनल लीडर सिंगा तानरबा मतुंगदा पार्टी गोयबा फिरेब अमा लाउथोकलगनी हायना फोंदोखरबा मतुंग इकुइकुइदना पार्टी की लेजिस्लेचर सिंगी ओयबा मिफम अमा फोंदोकलबा मतुंग मखोय मंगा BJP दा मर्ज तौनबा फिरेब असि लौरखिबने MLA मंगाना पुनखुयक पीदुना BJP दा मर्ज तौबगी सिरोल अदु ngarang nungthil pung 3 ताबा मतमदा मणिपुर लेजिस्लेटिव असेंबली दा पिसिनखिबने MLA मंगाना मर्ज तौबगी सिरोल अदु मणिपुर लेजिस्लेटिव असेंबली की स्पीकर ना अयाबा पिखिबगा लोइनना असेंबली सेक्रेटरी ना बुलेटिन्स थुखिबने अमरमदा JDU मणिपुर स्टेट यूनिट की प्रेसिडेंट खेत्री बिरेन की मखिदिगी MLA मंगाना BJP दा यावखिबदु इंडियन कॉन्स्टिट्यूशन की तरासुब शेड्यूल की वांगमदने मरमसिना मखोई मथक्ता अचुंब वोयल फंगनब कोर्ट चटकनी हायनसु फोंदोखिबने हायदि अतोप पावमदना मणिपुर की थाखिब किहोम दुबाई कैथेल योनबा हौख्रे मणिपुर की लौमिसिंग ऑर्गेनिक ओइना पुथोकपा किहोम दुबाई कैथेल योनबा हौख्रे खोंथांगसिना मणिपुर ऑर्गेनिक ओइना पुथोकलिबा हॉर्टिकल्चर की पुथोकसिंग असि मालेम की अतै कैथेलदसु यौरकनबा लंबी अम ओइरगनी मणिपुर की लौमिसिंग ऑर्गेनिक ओइना पुथोकपा किहोम दुबाई कैथेल फंगलगनी हायना वारी ओइना लीनरमबदु ngasidi tasing tasingna phanganba hokre manipur lenga ki horticulture department ki makhada lairiba manipur organic mission agency na agricultural processed food products exports developments agency apeda amadi lulu group internationals dubai samnaduna lulu hypermarket in store promotional sale oina ki home yon hokibani ngase pung 13 मखाइरम ताबा मतमना ऑनलाइन की खुथांगदा लमदमसी की किहोम दुबई दा लेबा लुलु हाइपर मार्केट योन हौकिबने ऑनलाइन की खुथांगना पांगथोकिबा थौरमदुदा अपेदा की चेयरमैन डॉक्टर एम अमुतना किहोम योन की थौरमदु ऑनलाइन खुथांगना हौदोखि लोइनरा मणिपुर लेंगा की माइकेडी की एडिशनल चीफ सेक्रेटरी हॉर्टिकल्चर एंड सोइल कंजर्वेशन P वाईफाई मोमा की प्रोजेक्ट डायरेक्टर के देवदत्त शर्मा थायोंग फार्मर्स प्रोड्यूसर कंपनी की बोर्ड ऑफ डायरेक्टर सिंगना हौदोकपगी थौरमदु सरग याखि अमसुम प्रोजेक्ट डायरेक्टर के देवदत्त शर्मा हाय मणिपुर की क्यू मखल की कियोमसी अहानबिगी ओइना मेट्रिक टन कुन दुबई दा थाखिबगी मतुंगदा मखाताना अतोप किहोमगी कंसाइनमेंट अमा दुबई दा थाखि पुतोकसिंग अदु लुलु ग्रुप इंटरनेशनल दुबई ना मफम अदु लैब लुलु हाइपर मार्केट प्रमोशनल सेल ओइना ngasiदगी योनबा हौकिबनी लुलु हाइपर मार्केट असि मलेम की लेबा कयादा पोस योनबा कैथेल सिंग हांगदोक मलेम की ख्वाइदगी साउब मार्केटिंग एजेंसी सिंग की मनुंगदा अमा ओइरिबनी असिगुम एजेंसी असि खुसमनरगा मणिपुर की कियोमसी दुबई दा योनबा हौकिबनी लमदमसी की ऑर्गेनिक फार्मर्स न पुथोकपा कियोमसी मलेम की मियाम दा महावमसु मसक ताकलबा अमतुंगदा हेना पाकथोक साकथोकना अतै मफम सिंग योनबगी खुदोंगसाब फंगनबा लंबी यापा हौबनी माना हाय अहानबी ओइना लुलु ग्रुप इंटरनेशनल किहोम अतेक ओइना योनमनी मसिदा नतना निंगथीना प्रोसेस तौरब किहोम सु मखोइदा थारगा मलेम की कैथेलदा योनबगी ओइथोकपा लै मखोइना हाइरकपगी चांग अदु यौना पीबा ngamdabadagi thabak to onthokpa ngamdabani masisu ahenba pothok puthokuna kaithel atu phanganaba pandam lairi layangana lakholiba khongthang asi mapungoina lamdam sigi lomi singbu makoina puthokpa puthok sing adu maleng kaithelda phida phanglakpagi nungaibadu phauhonbaga loinana makoiba pukning thawgonaba lakholakpani haikhen su pausna phungdorakli maka satrak poina to pawamana Saina Institute की एम्बुलेंस ऑफिस थुगाइख्रे मियोई तरागा मंगा फजिनख्रे
August taraga mari thokiba rape case ka mari leina khwishaungraba wagi miyamna Porampata leba Saina Institute of Medical Science ki office mangtakan kre maduro office ki building ambulance ani amade atai polam kya akaya thoki hari numidang wairam pung manga helak paduwai da thokiba thawdo aduda irang horakliba maraktagi nupa amadi nupi taragan thipuna miyoi taraga manga police na phajin khibaga loinana Imphal East police na irang adu laksinki Hiramasigi matangda JAC against rape and sexual harassment sims ki convener Laishram Roshinina Thadorak Pasirolamada Lamdamasigi Nupianga Buhantana Yengba Misang Sangalaiba Aso Asana Sieliba Mui Singi Matakta di Manipur Police na Pau Karis Topungam Dribasita Anga Pawi Hadi Lamdamasigi Masatama Oina Irang Taudrabadi Aso Apan Yaudrabadi Lengang Tadi Asumba Pangdi Habesi Sumanduna Lebak Mahilang Napalang Nasinbigano Nimit Kungamatoini Suraba Pau Mara Levising Padre Bigi Maram Karikino Han Hangladuna Lamdamasi Mioikrana Towning Matauda Ayaba Pirabara Highness Honatli Masumiam Sapmanaba Miang the Yingyu Mara Levising Atuba Paduna Serak Pangalu Matung the Amuhana Lamdam Siginupi Oibisunda Taudos Toktanaba Mara Levising Akaserak Piu Hanasu Langaki Puning Sing Shilakli Atopa Paumadana Mairoi Sing career Manglava the victim Gimasi and in a Daita pugadabani Saina Institute Asida Ayet Papiragano Sienari Basing Institute Asidigi Tanto Cray High Krabasu Nasinupi Mayungi Miam Laktuna Institute Asigi Marue Pasi Sang Yauna Poseka Tugaina Mayaning Masida Mairoi Sing Asigi career Manglava the victim Oiribi Nupi Asigi Masi and in a Daita pugadabani Haina Nongmaibung Women's Development Maira Paibi Association Secretary Nongmaitim Ongbi Subitana Fongdokre Saina Institute of Medical Science Sims the Handak Togli Pataudo Shigamari Lainana Nasi Kakwagi Miamna Institute Sigi Polam Gat Tugaiki Yaning the Fondo Roduna Porampata Liba Institute Sigi Mamang the Institute Sigi Mairoi Sina Mohogi Carrier Mangan Biaroi Haidun Iran Horakre Taudo Duga Mari Lainana Subitana Makatana Fondo Kivida Institute Asida Lady Isai Sugumba Miami Mapunsi Mang Biaro Hena Case Asida Scenery Kumarion Mue Mari Suspend of Cre Mamang the Asiguma Kiata Wikanu Hyper Mari Lenabesinda Hanana Loop Asida Haikibale Credi Amarona Taudo Duga Institute Asigamari Lainatre Loisang Asida Ayet Papigano Haina Haikibasule Cre Adubunga Sitoli Taudo Sidi Leva Masata Wali Ngasi angang singasigi career da amang ata kya lady besi isai sudani khalaga matung tobigano maira pai bilu besina kon mafam sina crime tobi yaroi mara lady hairiba kumar gi mayum salaga tawruso haki masum khongjang asiga mari laina institute asida radiology aroi sahi da tamliba koizam bilto na thokliba thawdo asi noaiti thawdo du da mairoi singi document amadi se sang kya manghalamgi thawdo kanana dait pobigane Nupi Sian Baga College Asiga Mari Lainabagi Matau Tare Haki, Ozashinasu Ozagi Lisa Sapiu, Mairoi Sinasu Mahiroi Oibigi Lisa Sapiu, Makatana Suguma Taudo Sitoktanaba Lady Mahiroi Gi Lupsina Miyang Sangbinaba Apple Torokli Atopa Pau Madana Assam Rifles Recruitment Rally Yaw Satkiba Miyama Shire Nagaland Gi Dimapur Leba Assam Rifles Training Center Recruitment Rally Yaw Kiba Yaw Satkiba Manipur Naha Miyama Ngarang One Tarakpati Lakidraba Miedo Hero Part 2 the gate, Kundong Sanam Saikun Hum the Apokpa, Shambini, Mark Assam Rifles Recruitment Rally Yaunabigidama, 3 mile the labor center to the Sakivani, Recruitment Rally Pangtuling Manunda, Gan Mangduna, 2 Tarakpati Kutak Hospital, Katuna, Lakanana Bonaki, Adomena Doctor Nasina Purakli Handa, Lautoraki, Asibaksan Adumasi, Manipura, Puraknava, Puraklava Matung Matomam Pangtunava, Imunungi Miation and Laukreso Heidi. Amarumdana Lengaki School Fagadansi Mission Tangzeng Ahaluf Primary School Gidi Saruk Thungamdre Oza Amata Leitabana Lekai Gimio Nek to Mahiro Yankagini Toy Mahi Tambiri Mutharu Lengaki School Singbu Hingat Hanba Pandam the Manipur Lengang School Fagadansi Mission How Doktuna Kaya Pekalagasu Kumbi Kendragi Manung Sanba Tangzeng Ahalup Takum Sing English Ngamasama Panukum Fugamatoi Linkakiva Tangzeng Ahalup Government's Upper Primary School Dadi Seruk Thunglam Davana Lekai Gimi Mana Class 1 Digi Pipe Howie Angang Sing Class Amada Punna Pamalaga Ledik Takli Paumi Kutpu Amana Koin Satuna Ying Silubada Housing School Asida Class 1 Digi Pipe Hauba Hangduna Mahiro Yankagimi Tutamli Lebak Tibri Sayanigi Mamang Digi School Sida Oza
amatamak leitre adubu department gi maikedi school gi angang singbu mid day meal uniform lairik na singbadi pifam thokpa pirakli madu school management committee na lauduna angang singna phangali amaromda oza amata leitrab school sida angang singna phamnaba phal amata leitabana angang singi mapa mama singna khainaraga phal sanduna angang sing phamali arapa mafamda leiba private school singda thagadabusu leita lairaba imungna masing yamana thaba ngamdabana school sida masa singbu tamhalli aduga masa singi leirik takpinaba haiduna laikai gi naha ama nektuna takali mahaki thagi tolop oina senpam kharama mapa singna khainaduna madi school management committee na sinduna piri oza aduna su laikai gi khulgi angang mangdanaba haiduna sel lawba lawdaba lairik takpigani haiba oza oiduna mathantana class 1 dagi 5 faw lairik takpi tambibigi thabuk tawri hensu pauksiyesna makhatana su phongdorakli makasa tharak poina to pa pawmana hoyelan pawdigi lokhosaraga JDU gi MLA manga BJP on khibadigi awai akhum tawnarakle apun basit chaniga nifugumdoi lairiba Bihar JDU gi Chief Minister Nitish Kumar amuka hana state adugi lengak paiba ngamlakhiba sina Pradesh mein dikha desh mein dikhega haiba Bihar uba phanglabani na hojikti leibak sinma thungna su uraklagani haiba ga loinana ahoba ma leiraklabani na ahongba ma tung ilaklagani haiba kholaw kya ga loinana Bihar gi JDU gi headquarter numit ini sathagadaba party isigi national level gi mifam ngasi hawdokhibagi bangoinana ngarang Manipur gi JDU gi apunba MLA tarukki manungda manga BJP da merge tokhibagi matangda awai khum tawnabagi thabak Bihar gi hawrakre Bihar gi Birsan Patel Mark leiba party office da ngasidagi hawkiba mifam asigi bangoinana Manipur oirakiba party asigi ahongba asigi matangna Nitish Kumar na BJP na lusingba NDA ga kusamnaduna satminari ngaida mak masamaki matam sangna mathang khanmo oiduna lakiba Bihar gi BJP gi ASP Sushil Kumar Modi na social media da ngar numida wairam thagalakpa worol amada Bihar da su athuba matamda JDU collapse torgan herakre loinan Arunachal Pradesh ki mathangda Manipur da su JDU leirakla roidabana Lalu Prasad Yadav na Bihar da su JDU leitabi state ama oihalagani haina su phongdokhi haidi Bihar gi BJP MP Sushil Kumar Modi na Twitter da thagalakpa wafam asigi pakhumda awai akhum tawraduna Nitish Kumar ga naknaba mari leinabadagi hendoktuna JDU gi national president oiriba Rajiv Ranjan Singha na Prime Minister Narendra Modi da onsinduna Daydream tawgano hakipaga loinana kumja English ngani kunga mari da pangthokadoriba Lok Sabha mikhal BJP lairaroi habigi wafam phongdokre JDU gi national president asina Arunachal Pradesh su BJP na coalition dharma thugai ki hairaduna state adu laikiba party asigi MLA taret mak hojik ruling party da merge tokshin ki hairi adubu kumja English ngani ga taraga manga da Bihar da pangthokibi state assembly gi mikhal Prime Minister Modi na rally nifuguni thoi pangtholaba matungda subnatagi seat yankai ga humdoi khaktam phangba ngamkhibane haki loinana Manipur da ngarang lairakhiba political gi oiba ahongba sigi matangdana BJP for India gi moral khandakasi haujuk mipum khutimaki mimangna lairabani haba akan wafam phawba phungdoki adoina mangasidigi haukiba BJP gi numit nini gi oiba national thaki mifam asina party asigi anobu membership ki drive sathaba amasum party ki organization poll singi matangna su khanabaga loinana Nitish Kumar na anti BJP oiba laiba asigi political party singa punsinaduna national role ama lorakpagi matangna su khanaraga warep ama soidana laurabi yari haina su panaribani atopa paw amadanamu lamjingba finance ki depositor lising ama saniga nifuga mangara lupa crore humfuga matoi hena handokpa hore deposit ki senpam handokpada art and culture gi commissioner na khurau thanglaktana ba high court ta wakalakle Lenga ki commissioner art and culture da sayol mari gi manung da pakum pirakadaba notice issue tawkre tuan mi company taraga mari salai ribani hab Manipur gi partnership farm singi manung da ama oiriba MS lamjingba finance ta kumja English ngani ga taraga turuki October taraga ni pandagi hawraklaga February kun English ngani ga taraga mapan phab gi manungda depositor investor lising manga ga samri ga maudra ga tere laiki hab ga loinana February kun ga mathu English ngani ga taraga mapan dagi na April
kunga mathoi English ngani ga kunga mathoi fawdana depositors investor lising mapanga samapanga mark pani pa leki hairaduna depositors investors singa sigi maraktigi karan deposit invest to ki senpham sing handu o haibigi wapam phungdok narakpadigi Delhi da April kunga mathoi English ngani ga kunga mathoi da tonga party kunga manga gi mute singna memorandum of understanding MOU ama khuyek pine duna yanawagi matungina tha mari manga gi tielaba matam apon depositor investor singi manungdigi miyoi lising ama saniga nifu ga manga da lupa crore humfu ga mathoi ga lakh tara ga tereka lising humfu ga nithoi ga songa ga marfu ga mapan gi sanpham sing handok pa horakle hairaduna makata na handu o hoirak pa miyoi singi su handok na bo hotnari haiba ga loina thaba asita manipur lenga ki commissioner art and culture na kurau thangbirakanu haiba petition ama high court of manipur file torakre petition asi MS lamjingba finance June 3 English ngani taraga mapanda lupa lakh mari deposit tawkiba thawal kyam siphai babu bazar dagi mutum Robindro sahi kuntraga mapan apokpa M tomba amasum company asida February taraga 3 English ngani kunga mathuida lupa lakh ama deposit tawkiba thawal kyam siphai dagi inauton leiphrakum sei kunga mapan apokpa L lebak chauna petitioner number 1 amasum 2 oiduna file torakibani petition asina high court of phungdokliba wapam singna petition asi file torakliba petitioner ani yauna company asida deposit investment tawkiba miyoi kharaga punchilaga all manipur lamjingba investors associations AMLIA ko association ama semki haidi loina case asigi petitioner number 1 amasum 2 oiriba miyoi singasina association asigi president amasum secretary su oi haidi loina tungan ba depositor investor singdigi yam la senpham sing lokshil laga tungan ba business sing satharakliba lamjingba finance covid 19 pandemic na maram oiraduna makhi business ka thabak sing fail oirakle haibidigi depositors investors singi manaktigi kharana makoin deposit tawki senpham sing handokna bigi wapam association asina phongdok tuna lakhibani haidi Select the case asigi petitioner number 1 oiriba miyoi siga atopa investor anigada tungan ba depositors account holder investor marfuga mari mukna company sidagi sel handok hanabagi matangda special power of Anthony ama sub register headquarter Imphal special power of attorney piba numitumak da register taunaki hari petitioner number 1 oiriba miyoi sida power of attorney pirakpa amasum depositors investor oiribi yamlaba miyoi singsu power of attorney piba pamadagi lamjingba finance case asigi petitioner number 1 amasum 2 namut sinba depositor investor singgi marakta yasinaba ma puraknaba thabak paikhalaki thabak sigi matungina company asina case asigi petitioner anidana kalani gi marakta settlement ama puraknabagi thabak haunaba haijarakpadigi April 9 English ngani kungani thura kwa kaithal kunjang lekai da leiba lamjing finance ki HR PRO gi kuthang da company sigi chairman na ai bisirol ama pisin ki hairi sirol du da investor kharagi power of Anthony Sufanglaba petitioner number 1 da depositor investor sing da makoi gi sales sing handona bagi damakta sales sing adu ga manaba asset amasum liability sing kusinana ba haijaki hairi lamjingba finance amasum lamjingba group of company gi Mache digi asset amasum liability sing kusinabigi matang irakpa sirol adu fanglaba matungda lamjingba group ki masuk naiba mi amana April taraga matu English ngani kungani thu hairiba thaba duma numitare ni gi manungna pangthokna bigi ai sirol ama piraki loinana lamjingba group of company gi Mache digi pirakiba acknowledgement letter adu gi matangda thengthang character company sigi mihut sing amasum stakeholders sing gi marakta mifam kaya pangthoktuna khana nainaraklaba matungna November kunga matu English ngani kungani thore tungan party kunga manga gi marakta MOU ama sign taunaraga madugi matung tha ahum mari gi manungda miyoi lising amaga saniga nifuga manga da lupa crore humfuga mathoiga lakh taraga treka lising humfuga nithoiga chongaga mogdraga nipan gi senpham sing manaba value handopa horakhibini so haidi tentak na thamjaram ge amasum luisilak poina pawna pham pauksi digi lakhosage disqualification case mayuk narakpa yai ozoi JDU gi MLA mangana BJP de yauri haribadu India da rajniti gi tangdu laitaba ma leiba pamlaba BJP gi lusingba Atal Bihari Vajpayee gi mayuktani amasum MLA manga si disqualification case yaw mayuk narakpa yai haina veterans politician ozoina hairi BJP gi numit samago humpurom surab government sida JDU gi MLA mangana BJP da yaukibadigi rajniti gi ahongba ma lakliba sigi matangna ozoina haki
Hauzik Lairiba Taraninthe Suba Manipur Legislative Assembly da member oina Lairiba Janata Dal United ki MLA Taruki Manungda Manga Lengak Pairiba BJP Bharatiya Janata Party da Yauri Hadibisi disqualification case Lapa Yabagi Fium the late. India ki Prime Minister Oiramlava Rajiv Gandhi na Ihan Hana Haudulamba anti-defection law gi matungda BJP ki leader oina Latliba India ki Minister Oirama Atal Bihari Vajpayee India Tangdu Laitaba Rajniti ki film ama lainabagidama semdoklaba 10 schedule adu ngasi satnariba 10 schedule sini mana Prime Minister Oirama matamda split haiba wahay adu laitre madugi mota hena chetsinba law ama oina democracy bu kangkhong saidana ba mazar haiba wahay ga loinana 10 schedule semlambani haina sumang haiki Hauzik ko ina di miyam paus matang sa lusinjarage mas miyam pun ano wabdat nga minesen sa channel sige makedi ki miyam fum na tamzari and thank you.